Yengbirba mayam mutaram oksari ngasi ase army running practice center ke thar base ki team dress issue toukhre dress issue taukhibaka loina many marathon amasu center khre mayam pun mang center asibu support tabiu mayam gidamu ekha center ni army running practice center Heirok Assam amadi Imphan da pangthok kuduba territorial army gidamukta tayari tawduna leiba center asigi sanroi sing asibu mayamna puning thauna hapiu mayamna mangun asmat pinabiu mayam gidamu center se mayam su amukena support taw sinbiram mayam bu na thagar phuluk jari Kanjang bila sore kau je. Cielo, 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 cielo. Udah.